Koromjari yaifaba ayuk mayam maroi pau khur taminasi law and order gi fibam phagalaklei rims amasung jenims ki mirel sangda thamlakkiba hakchangsi ahingda lauthokre helicopter na sisipu da hakchang nifuga mathoi kangpokpi da taraga mari thillure nupi yauna maitai gi hakchang mari sisipu dagi helicopter da puraklei adubu taiwan pau amada hakchang kuntaret lauthokibada khangalamde director jenims akopa marol pathokcharke mayam taminasi Housing Manipur law and order gi phibam phakale haina Manipur lengak loi singna tatna haibagi mathakta Manipur police ki control room da fawba numit khudingi law and order gi phibam control gi makha da leire haiduna phongdok lingai gi cherakta me ahum dagi tholakiba kanglu masen gi tamchirba lan manung da thokiba tongan tongan ma thodok sing da laikhidraba kuki purumna konsinba kanglup singi rims amasung jenims ki mirel sangda thamlakiba mathang sina hakchang kungani pan amasung kunga taret puna yangkhaiga manga ngarang numidang amasung ngasi ayuki lonaba nongyai matung pung amaga makhai amasung ani ga makhairom tarakpada security force na lokthokre Imphal gi Medical Institute ani gi mahai miren sangda thamlakiba hakchang sing adu lokthok matungda mantri pukida leba headquarter IGAR South ki complex tanna purak thamki maduga ngasi ayuk pung mapalom tarakpadagi hauraduna asiba hakchangsi adugi manungdagi nifuga mathoina Chuchanpurda helicopter na thilluraga hakchang taraga mapanna kangpokpida thinki Ahingda mirensang anidagi lokthokkiba apunba hakchang yangkhaiga mangani hairaga su police control room gi cherolda Chuchanpurda hakchang nifuga mathoi amasung kangpokpida taraga mapan helicopter na thinduna makhoigi naknaba imung manung mioisingda aroiba mathau mangam pangthongnaba khusinaki hairakpana Miren sang anida thamlakkiba hakchang yangkhai manga gi mathakta hengalakliba hakchang manga adugi matangdadi chap chaba report phangba ngamkhidri adubu miren sang anida thamlakkiba saru polang kharaga punna hakchang humphuni haiba oigani thajanari adu moinamak Chuchanpur district hospital gi miren sang thamlakkiba nupi ama yauna maitai gi hakchang nupi ama yauna maitai marigi hakchang singdi helicopter na IGAR South ki complex tamna puraklaba matung rims amasung jenims ki miren sangda amamam thamlaga anina Bishnupur district hospital gi miren sangda pukhi Chuchanpur dagi purakkiba hakchang marigi manungda oksu dagi pechi mayum ibo choba chahi yangkhai apokpa P ibohol Imphal West ki hainau boktagi soibam Othello chai nifuga manga loina vigi mingna soibam ongbi Ranjita kumbi dagi Sunen Kumar amasung Chuchanpur gi khuga tampak dagi ibemhal yaurki hakchang mari asigi manungda yaurkiba S Othello gi hakchang Imphal PS Osina luchingba team amana ngasi nungthil pung amarom tarakpada IGAR South ki South tagi lauraga nungthil pung ahomrom tarakpada mahaki imungi mioisingda aroiba mathau mangam pangthoknaba khusinaki adubu sabung khoktagi ibo chawbagidi mahaki imung manungi mioisingna mahaki hakchang phangdabadagi pangongna sharga aroiba mathau mangam pangthokrabanina amuk hanna lausillaroi hairakpadagi Imphal Municipal Corporation na khusinnakre hairi aduga kumpidagi Sunin Kumar amasung khuga tampaktagi bemal su mari leinaba police station sing OC singna imung manungda khusinaduna aroiba mathau mangam pangthoknaba tharang lokhatkre hairi laikhidraba S Othello gi machanupa lehauri mahaki imung manungi mioisingna phongdorokpada me ahumdagi irang haurakkiba matamduda mahak khuki khungi ningthau amagi mayumda leiraga thabak subani irang haurakpadagi khuki singna maitai singmuthi thiba haurakpadagi mahak matam khara lotuna leiruba matung me nipanda hatokpikhre haibagi wafam mahaki imung manungi mioisingna me 13 da khanglakibani ngarang numidang waramdagi hauraduna Manipur lengaki maikaidagi Supreme Court of India na pirakkiba direction gi matung ina Chuchanpur district hospital gi miren sang yauna rims amasung jenims gi miren sang singda thamlakliba hakchang sing makhoi gi imung manungi mioisingda sinanabagidamta Imphal gi miren sang anidagi lokthok haibagi pau tanaki pau asi social media gi platform singda fawba post taunaraki
ꯖꯦꯅꯤꯝꯁꯇꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯕ꯭ꯂꯣꯛꯀꯤ ꯃꯅꯥꯛꯇ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯋꯥꯇꯔ ꯇꯦꯟꯗꯔ ꯑꯃ ꯐꯥꯎꯕ ꯊꯧꯖꯤꯜꯂꯛꯇꯨꯅ ꯂꯩꯈꯤ꯫ ꯄꯥꯎ ꯑꯁꯤꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯖꯦꯅꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯍꯛꯆꯥꯡꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯂꯩꯕ꯭ꯔꯥ ꯍꯪꯈꯤꯕꯗꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯅꯤꯃꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯈꯪꯍꯜꯂꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯗꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯈꯨꯠꯁꯤꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯈꯔ ꯑꯃꯁꯨꯡ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯑꯄꯟꯕ ꯄꯤꯔꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯍꯥꯏꯕ ꯏꯟꯄꯨꯠ ꯑꯃꯁꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯂꯩꯉꯥꯛꯇ ꯄꯤꯈꯠꯇꯨꯅ ꯈꯪꯍꯟꯈꯤꯕ ꯂꯩ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯔꯛꯈꯤꯕ ꯗꯤꯔꯦꯛꯁꯟ ꯑꯗꯨ ꯊꯕꯛ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯑꯍꯤꯡꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯅꯤꯒꯤ ꯃꯤꯔꯦꯟꯁꯪꯁꯤꯡꯗꯒꯤ ꯍꯛꯆꯥꯡꯁꯤꯡ ꯁꯣꯔꯠ ꯕ꯭ꯔꯦꯛ ꯂꯥꯎꯍꯜꯂꯝꯗꯅ ꯂꯧꯊꯣꯛꯂꯒ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯟꯗꯣꯛꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯔꯗꯨꯅ ꯑꯍꯤꯡꯗ ꯍꯛꯆꯥꯡꯁꯤꯡ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯅꯔꯛꯄꯗ ꯃꯤꯌꯥꯝꯅ ꯑꯉꯛꯄ ꯄꯣꯛꯅꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯟꯁꯤꯡꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯝꯂꯛꯈꯤꯕ ꯍꯛꯆꯥꯡ 23 ꯂꯧꯊꯣꯛꯈꯤꯕꯗ ꯖꯦꯅꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯈꯪꯍꯜꯂꯝꯗꯦ ꯍꯥꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯂꯥꯏꯁ꯭ꯔꯝ ꯗꯦꯕꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫